ꯃꯌꯥꯝ ꯉꯁꯤ ꯃꯨꯛ ꯆꯦꯅꯦꯜ ꯑꯁꯤꯅ ꯍꯣꯂꯤꯋꯨꯗ ꯋꯦꯕ ꯁꯤꯔꯤꯁ ꯚꯥꯏꯀꯤꯡꯒꯤ एपिसोड 67 ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯃꯥꯡꯒꯤ एपिसोडꯁꯤꯡꯗꯨ ꯌꯦꯡꯕꯤꯗꯕ ꯌꯥꯎꯔꯒꯗꯤ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯋꯥꯔꯤ ꯑꯁꯤ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯔꯛꯄ ꯑꯣꯏꯕꯅ ꯃꯄꯨꯡ ꯐꯥꯅ ꯚꯥꯞ ꯇꯥꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ एपिसोडꯀꯤ ꯑꯔꯣꯏꯕ ꯁꯤꯟꯗ ꯎꯈ꯭ꯔꯦ ꯐ꯭ꯂꯣꯀꯤ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯁꯨꯝ ꯂꯦꯞꯇꯕꯗꯒꯤ ꯑꯌꯨꯠ ꯀꯧꯕꯤ ꯖꯦꯇꯜ ꯐ꯭ꯂꯥꯅꯣꯁꯀꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯃꯐꯝꯁꯤꯗ ꯇꯨꯡꯗ ꯑꯁꯥ ꯑꯃꯠꯇ ꯎꯔꯛꯇꯕꯗꯒꯤ ꯂꯣꯛ ꯑꯃꯗ ꯆꯣꯡꯊꯗꯨꯅ ꯃꯊꯟꯇ ꯁꯨꯁꯥꯏꯗ ꯇꯧꯈ꯭ꯔꯕꯅꯤ ꯃꯁꯤꯕꯨ ꯐ꯭ꯂꯣꯀꯤꯅꯁꯨ ꯈꯥꯝꯕ ꯉꯝꯍꯧꯗ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ एपिसोड ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯈꯥ एपिसोड 67 ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟ ꯑꯁꯤꯗ ꯒ꯭ꯔꯦꯠ ꯍꯣꯜ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯍꯧꯔꯤ ꯃꯁꯤꯗ ꯕꯤꯁꯛꯁꯤ ꯑꯥꯏꯚꯔꯅ ꯊꯥꯔꯛꯄꯗꯒꯤ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯂꯥꯐꯄꯨ ꯎꯅꯅꯕꯒꯤꯗꯃꯛ ꯎꯟ ꯃꯔꯛ ꯑꯁꯤ ꯐꯥꯎꯗꯨꯅ ꯂꯥꯛꯂꯒ ꯖꯒꯥ ꯑꯁꯤ ꯌꯧꯁꯤꯜꯂꯛꯂꯤ ꯑꯣꯂꯥꯐꯀꯤ ꯁꯚꯥ ꯑꯁꯤꯗꯅ ꯃꯐꯝꯁꯤꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯗ ꯑꯣꯂꯥꯐꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯕꯤꯁꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯇꯤꯝꯁꯤꯒ ꯃꯃꯤꯠ ꯃꯃꯥꯏ ꯈꯨꯝꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯃꯁꯤꯗ ꯑꯣꯂꯥꯐꯀꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯃꯤ ꯃꯆꯥ ꯑꯃꯅ ꯁꯛꯈꯪꯗꯕ ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯕꯤꯁꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯈꯨꯝꯂꯤꯕ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯑꯩꯒꯤ ꯏꯃꯤꯡ ꯕꯤꯁꯛ ꯀꯧꯏ ꯑꯩ ꯔꯦꯒꯅꯔꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯅꯤ ꯑꯩꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯏꯪꯂꯕ ꯃꯇꯝ ꯑꯁꯤꯗ ꯆꯤꯡꯃꯥꯟ ꯀꯌꯥ ꯇꯨꯔꯦꯟ ꯀꯌꯥ ꯂꯥꯟꯗꯨꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯅꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯣꯂꯥꯐꯄꯨ ꯑꯩ ꯎꯅꯕ ꯄꯥꯝꯃꯤ ꯑꯩꯈꯣꯏꯁꯨ ꯏꯁꯥꯁꯤ ꯏꯪꯕꯅ ꯁꯤꯒꯗꯧꯔꯦ ꯃꯩ ꯈꯤꯇꯪ ꯌꯥꯏꯖꯒꯦ ꯍꯥꯏꯔꯝꯃꯤ ꯑꯣꯂꯥꯐꯀꯤ ꯂꯥꯟꯃꯤ ꯃꯤ ꯃꯆꯥ ꯑꯁꯤꯅ ꯑꯩ ꯅꯪꯕꯨ ꯅꯤꯡꯊꯧ ꯑꯣꯂꯥꯐꯀꯤ ꯃꯅꯥꯛꯇ ꯁꯣꯏꯗꯅ ꯄꯨꯔꯒ ꯆꯠꯀꯅꯤ ꯃꯗꯨꯒꯤꯗꯃꯛ ꯅꯐꯤꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯛꯂꯤ ꯕꯤꯁꯛꯁꯨ ꯃꯁꯥꯁꯤ ꯏꯪꯗꯨꯅ ꯂꯩꯔꯤꯉꯩꯁꯤꯗ ꯐꯤ ꯂꯧꯊꯣꯛ ꯍꯥꯏꯔꯛꯄꯗꯒꯤ ꯑꯉꯛꯄ ꯃꯒꯨꯟ ꯂꯣꯏꯅꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯏꯪꯂꯦꯟꯒꯤ ꯕꯤꯌꯣꯟ ꯍꯣꯏꯅ ꯂꯩꯔꯤꯕ ꯌꯣꯔꯛ ꯁꯤꯇꯤ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯁꯤꯗ ꯕꯤꯌꯣꯟꯒ ꯒꯦꯟꯍꯦꯜꯒꯁꯤ ꯃꯈꯣꯏꯅꯤꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯉꯁꯤ ꯊꯣꯛꯂꯤ ꯕꯤꯌꯣꯟꯒ ꯒꯦꯟꯍꯦꯜꯒꯅ ꯃꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯅꯨꯡꯁꯤꯅꯅ ꯀꯦ ꯇꯧꯅꯕꯁꯤ ꯎꯕꯗ ꯍꯦꯔꯜꯗꯤ ꯃꯊꯋꯥꯏꯁꯤ ꯆꯥꯛꯄꯅ ꯂꯣꯏꯔꯦ ꯃꯔꯝꯗꯤ ꯒꯦꯟꯍꯦꯜꯁꯤ ꯃꯥꯅꯁꯨ ꯄꯥꯝꯖꯕꯅꯤ ꯑꯗꯨꯕꯨ ꯒꯦꯟꯍꯦꯜꯅ ꯕꯤꯌꯣꯟꯒ ꯑꯣꯏꯅ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤ ꯂꯨꯍꯣꯡꯕ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯄꯥꯔꯇꯤ ꯑꯃ ꯀꯟꯅ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯍꯦꯔꯜꯅ ꯕꯤꯌꯣꯟꯒꯤ ꯅꯨꯄꯤ ꯑꯣꯏꯈ꯭ꯔꯕꯤ ꯒꯦꯟꯍꯦꯜꯗ ꯅꯪꯒꯤ ꯏꯅꯧ ꯅꯧꯕ ꯄꯨꯟꯁꯤ ꯑꯁꯤꯒꯤꯗꯃꯛ ꯑꯩꯅꯁꯨ ꯅꯈꯣꯏꯅꯤꯒꯤꯗꯃꯛ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯌꯨ ꯍꯥꯏꯔꯤ ꯒꯦꯟꯍꯦꯜꯅ ꯋꯥꯐꯝꯗꯨꯒꯤꯗꯃꯛ ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯤ ꯍꯦꯔꯜꯅ ꯅꯪꯅꯗꯤ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯅꯤ ꯅꯣꯔꯋꯦꯒꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ ꯒꯦꯟꯍꯦꯜꯅ ꯍꯣꯏ ꯋꯥꯐꯝ ꯑꯗꯨ ꯑꯩꯅ ꯍꯥꯏꯈꯤꯕꯅꯤ ꯅꯣꯔꯋꯦ ꯄꯨꯝꯕꯒꯤ ꯃꯍꯥꯔꯥꯅꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯋꯥꯐꯝꯗꯨꯗ ꯅꯤꯡꯊꯧ ꯀꯅꯥꯅ ꯑꯣꯏꯒꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯗꯤ ꯍꯥꯏꯈꯤꯗꯦ ꯍꯥꯏꯔꯝꯃꯒ ꯒꯦꯟꯍꯦꯜꯁꯤ ꯁꯛ ꯈꯤꯇꯪ ꯇꯥꯈꯠꯂꯞ ꯇꯧꯔꯒ ꯆꯠꯈ꯭ꯔꯦ ꯍꯦꯔꯜꯁꯨ ꯒꯦꯟꯍꯦꯜꯒꯤ ꯋꯥꯐꯝꯁꯤꯗ ꯉꯛꯂꯞ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯦꯒꯅꯁꯁꯨ ꯌꯥꯝ ꯍꯔꯥꯎꯅ ꯆꯪꯁꯤꯜꯂꯛꯂꯒ ꯍꯦꯔꯜꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯑꯩꯗꯤ ꯃꯪ ꯑꯃꯒꯨꯝ ꯑꯣꯏꯅ ꯊꯣꯛꯂꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯕꯗꯒꯤꯅ ꯆꯥꯎꯔꯛꯄ ꯐꯥꯎꯕ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯀꯅꯥꯝꯇꯗ ꯃꯁꯛ ꯇꯥꯛꯈꯤꯗꯦ ꯉꯁꯤꯗꯤ ꯑꯩ ꯃꯌꯥꯝꯗ ꯈꯣꯜ ꯍꯧꯅ ꯂꯥꯎꯊꯣꯛꯂꯤꯕꯁꯤꯅꯤ ꯕꯤꯌꯣꯟ ꯑꯩꯒꯤ ꯏꯌꯥꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯅꯤꯄꯥ ꯑꯃꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯉꯁꯤꯁꯦ ꯑꯩꯒꯤ ꯏꯌꯥꯝꯕ ꯕꯤꯌꯣꯟꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯃꯦꯒꯟ ꯑꯁꯤ ꯌꯥꯝ ꯍꯔꯥꯎꯅ ꯂꯩꯖꯔꯤ ꯃꯁꯤꯗꯒꯤ ꯍꯦꯔꯜꯁꯤ ꯕꯤꯌꯣꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯤ ꯍꯦꯔꯜꯅ ꯕꯤꯌꯣꯟꯗ ꯅꯪꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯁꯤꯒꯤꯗꯃꯛ ꯑꯩꯅꯁꯨ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯤ ꯑꯩꯅꯁꯨ ꯒꯦꯟꯍꯦꯜꯕꯨ ꯄꯥꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯪꯕꯨ ꯑꯣꯏꯅ ꯈꯟꯈ꯭ꯔꯦ ꯃꯥꯅ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇꯒꯤ ꯅꯪꯕꯨ ꯑꯣꯏꯅ ꯈꯟꯈ꯭ꯔꯤꯕꯁꯤ ꯅꯪꯅ ꯔꯦꯒꯅꯔꯒꯤ ꯃꯆꯥ ꯑꯣꯏꯕꯅꯔ ꯈꯪꯗꯦ ꯔꯦꯒꯅꯔ ꯍꯥꯏꯔꯤꯕ ꯃꯤꯡꯁꯤꯗ ꯀꯔꯤ ꯃꯒꯨꯟ ꯌꯥꯎꯕꯒꯤꯅꯣ ꯈꯪꯗꯦ ꯍꯥꯏꯔꯤ ꯕꯤꯌꯣꯟꯅ ꯃꯗꯨꯗꯤ ꯅꯪꯅꯁꯨ ꯁꯦꯡꯅ ꯈꯪꯂꯤꯕꯅꯤ ꯅꯪ ꯇꯁꯦꯡꯅ ꯑꯄꯪꯕ ꯃꯤ ꯑꯃꯗꯤ ꯅꯠꯇꯦ ꯅꯪꯅ ꯃꯇꯝ ꯆꯨꯞꯄꯗ ꯄꯥꯝꯂꯤꯕꯁꯤ ꯑꯩꯒꯤ ꯏꯄꯥ ꯔꯦꯒꯅꯔꯗꯧꯅ ꯐꯥꯎꯕꯗꯨꯅꯤ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯑꯩꯒꯤ ꯕꯕꯥꯕꯨ ꯀꯂꯛꯄ ꯐꯥꯎꯋꯦ ꯍꯥꯏꯕꯁꯤ ꯑꯩꯅꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯁꯤꯗ ꯅꯪꯅ ꯈꯪꯗꯕ ꯑꯃꯅ ꯃꯌꯥꯝꯅ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯔꯦꯒꯅꯔꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯅꯪ ꯐꯖꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯦ ꯅꯪꯗꯤ ꯅꯄꯨꯟꯁꯤꯗ ꯔꯦꯒꯅꯔꯗꯧꯅ ꯑꯣꯏꯕꯁꯨ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯑꯗꯨꯒ ꯅꯣꯔꯋꯦ ꯄꯨꯝꯕꯒꯤ ꯅꯤꯡꯊꯧꯁꯨ ꯑꯣꯏꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯃꯁꯤꯒꯤ ꯃꯔꯝꯁꯤ ꯅꯪ ꯈꯪꯅꯤꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯦꯔꯜꯅꯁꯨ ꯈꯪꯅꯤꯡꯉꯤ ꯍꯥꯏꯔꯛꯂꯤ ꯕꯤꯌꯣꯟꯅ ꯅꯤꯡꯊꯧ ꯑꯗꯨ ꯑꯣꯏꯅꯕꯒꯤꯗꯃꯛ ꯄꯥꯡꯒꯜ ꯌꯥꯝ ꯀꯜꯂꯨꯕꯒꯤ ꯗꯔꯀꯥꯔꯁꯨ ꯑꯣꯏꯗꯦ ꯑꯗꯨꯒ ꯂꯥꯟꯃꯤ ꯃꯌꯥꯝ ꯂꯩꯕꯒꯤꯁꯨ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯃꯗꯨ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯏꯁꯣꯔꯁꯤꯡꯒꯤ ꯊꯧꯖꯥꯟ ꯑꯃꯁꯨ ꯗꯔꯀꯥꯔ ꯑꯣꯏ ꯍꯦꯔꯜꯅ ꯅꯪꯅ ꯉꯁꯤ ꯂꯨꯍꯣꯡꯂꯤꯕ ꯅꯨꯄꯤꯁꯤ ꯌꯥꯝ ꯇꯥꯡꯕ ꯅꯨꯄꯤꯅꯤ ꯒꯟꯍꯦꯜꯒꯨꯝꯕꯤ ꯅꯨꯄꯤꯁꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯄꯥꯛ ꯄꯥꯛ ꯍꯦꯛꯇ ꯐꯪꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯝꯕ ꯑꯇꯣꯞꯄꯒꯤ ꯅꯨꯡꯉꯥꯏꯕꯗ ꯑꯩꯒꯤꯁꯨ ꯅꯨꯡꯉꯥꯏꯕꯅꯤ ꯍꯥꯏꯕꯗꯨ ꯑꯩꯗꯤ ꯊꯥꯖꯗꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯉꯁꯤꯒꯤ ꯅꯪꯒꯤ ꯂꯨꯍꯣꯡꯕꯁꯤ ꯑꯩꯉꯣꯟꯗꯗꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯔꯛꯂꯤ ꯕꯤꯌꯣꯟꯅ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯟꯗꯨ ꯑꯩꯅꯁꯨ ꯈꯪꯉꯤ ꯑꯗꯨꯕు ꯃꯁꯤꯃꯛꯅ ꯏꯕꯥꯅꯤꯒꯤ ꯊꯕꯛ ꯑꯗꯨꯗ ꯑꯀꯥꯏꯕꯗꯤ ꯑꯣꯏꯍꯜꯂꯣꯏꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯂꯤ ꯍꯦꯔꯜꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯑꯩ ꯁꯣꯏꯗꯅ ꯉꯥꯛꯀꯅꯤ ꯀꯩꯁꯨ ꯂꯩꯇꯕ ꯏꯆꯝ ꯆꯝꯕ ꯅꯨꯄꯤꯁꯤꯒꯤꯗꯃꯛ ꯑꯩꯒꯤ ꯐꯤꯔꯦꯞ ꯏꯔꯥꯏ ꯔꯥꯏꯅ ꯍꯦꯛꯇ ꯍꯣꯡꯇꯣꯛꯀꯗꯕ ꯅꯠꯇꯦ ꯍꯥꯏꯔꯤ ꯕꯤꯌꯣꯟꯅ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯅꯨꯄꯤ ꯑꯃꯗꯤ ꯅꯠꯇꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯒ꯭ꯔꯦꯠ ꯍꯣꯜꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯕꯤꯁꯛꯁꯤ ꯅꯤꯡꯊꯧ ꯑꯣꯂꯥꯐꯄꯨ ꯎꯅꯅꯕꯒꯤꯗꯃꯛ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯃꯐꯤ ꯃꯔꯣꯜ ꯂꯧꯊꯣꯛꯇꯨꯅ ꯎꯟ ꯃꯔꯛ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ
ꯍꯧꯖꯤꯛ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯂꯥꯐꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝꯁꯤꯅ ꯏꯁꯤꯡ ꯑꯁꯥꯕꯒꯤ ꯃꯅꯤꯟ ꯊꯥꯗꯣꯛꯄ ꯌꯥꯝꯅ ꯂꯨꯝꯕ ꯀꯥ ꯑꯃꯗꯅꯤ꯫ ꯀꯥ ꯑꯁꯤꯗ ꯍꯧꯖꯤꯛ ꯕꯤꯁꯛꯁꯨ ꯊꯥꯖꯤꯜꯂꯛꯂꯤ꯫ ꯀꯥ ꯑꯁꯤ ꯍꯧꯖꯤꯛ ꯏꯁꯤꯡ ꯃꯅꯤꯟꯅꯁꯨ ꯄꯨꯡꯃꯝ ꯃꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯤꯡꯊꯧ ꯑꯣꯂꯥꯐꯁꯨ ꯃꯐꯤ ꯃꯔꯣꯜ ꯂꯧꯊꯣꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯂꯥꯟꯃꯤ ꯃꯆꯥ ꯑꯁꯤꯅ ꯅꯤꯡꯊꯧ ꯑꯣꯂꯥꯐꯇ ꯕꯤꯁꯛꯄꯨ ꯃꯁꯛ ꯇꯥꯛꯀꯦ ꯇꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯣꯂꯥꯐꯅ ꯃꯔꯛ ꯊꯠꯇꯨꯅ ꯅꯪꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩꯅ ꯍꯥꯟꯅ ꯈꯪꯂꯦ꯫ ꯃꯍꯥꯛ ꯔꯦꯒꯅꯔꯒꯤ ꯃꯆꯥꯅꯨꯄꯥ ꯕꯤꯁꯛꯅꯤ꯫ ꯅꯪꯒꯤ ꯅꯅꯥꯎ ꯑꯥꯏꯕꯔꯅ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯊꯥꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯁꯤ ꯍꯥꯟꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯐꯝꯁꯤꯗ ꯅꯪꯕꯨ ꯉꯥꯏꯔꯤꯕꯅꯤ꯫ ꯕꯤꯁꯛꯅ ꯃꯐꯝꯁꯤꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯅꯤꯡꯊꯧ ꯑꯣꯂꯥꯐꯀꯤ ꯐꯤꯚꯝ ꯑꯁꯤꯗ ꯑꯩꯅ ꯁꯦꯡꯅ ꯍꯥꯏꯖꯔꯕꯗ ꯃꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤ ꯃꯪꯂ ꯇꯥꯏꯕꯪꯂ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯑꯗꯣꯝꯁꯤ ꯕꯨꯙ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯗꯨꯔꯥ ꯍꯥꯏꯗꯨꯅ ꯍꯪꯖꯤꯜꯂꯛꯂꯤ꯫ ꯅꯤꯡꯊꯧ ꯑꯣꯂꯥꯐꯁꯨ ꯕꯤꯁꯛꯀꯤ ꯋꯥꯍꯪꯁꯤꯗ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯇꯦꯀꯠꯇ ꯑꯃꯨꯛ ꯍꯜꯂꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯑꯥꯏꯕꯔꯁꯤ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯒꯥꯔꯤꯁꯤ ꯇꯣꯡꯗꯨꯅ ꯌꯥꯝ ꯐꯤꯡꯅ ꯊꯧꯖꯤꯜꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯌꯦꯡꯕ ꯂꯥꯛꯂꯤꯕꯁꯤ ꯃꯐꯝꯁꯤꯗ ꯃꯥꯅ ꯃꯤꯇꯝ ꯑꯃ ꯌꯨꯡꯈꯠꯇꯨꯅ ꯊꯝꯈꯤꯕ ꯑꯗꯨ ꯀꯥꯏꯔꯦ ꯍꯥꯏꯕꯗꯒꯤ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯥꯏꯕꯔꯅ ꯃꯤꯇꯝ ꯑꯁꯤꯗ ꯌꯦꯡꯂꯨꯕꯗꯗꯤ ꯃꯥꯕꯨ ꯌꯥꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯌꯥꯏ ꯇꯪꯈꯥꯏ ꯇꯥꯅ ꯈꯥꯏꯗꯣꯛꯇꯨꯅ ꯊꯝꯃꯝꯂꯤ꯫ ꯃꯁꯤ ꯎꯕꯗ ꯑꯥꯏꯕꯔꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗ ꯂꯣꯏꯔꯦ꯫ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯑꯗꯨꯁꯨ ꯁꯨꯝ ꯍꯦꯟꯒꯠꯂꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯥꯏꯕꯔꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯗ ꯃꯥꯕꯨ ꯌꯥꯗꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯊꯤꯒꯠꯂꯨ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯁꯤꯅꯁꯨ ꯑꯥꯏꯕꯔꯕꯨ ꯌꯥꯗꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯆꯤꯡꯊꯣꯛꯇꯨꯅ ꯐꯨꯔꯤ꯫ ꯕꯤꯁꯛꯀ ꯅꯨꯡꯁꯤꯅꯖꯕꯤ ꯊꯣꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯏꯃꯨꯡꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯁꯨ ꯑꯥꯏꯕꯔꯒꯤ ꯂꯥꯟꯃꯤ ꯈꯔ ꯆꯪꯉꯛꯇꯨꯅ ꯅꯨꯄꯤꯁꯤ ꯆꯤꯡꯊꯣꯛꯇꯨꯅ ꯄꯨꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯥꯏꯕꯔꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯥꯏꯕꯔꯅ ꯊꯣꯔꯥꯗ ꯑꯩꯗꯤ ꯑꯐꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯖꯕꯅꯤ, ꯃꯗꯨꯁꯨ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯅꯈꯣꯏꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯌꯥꯎꯔꯤꯕ ꯁꯛꯇꯤꯁꯤꯡꯁꯤꯅ ꯅꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯃꯌꯥꯝꯒꯤ ꯃꯄꯥ ꯑꯃ ꯁꯛꯅ ꯑꯩꯅ ꯂꯝꯗꯝꯁꯤꯕꯨ ꯉꯥꯛꯂꯤꯕꯅꯤ꯫ ꯃꯁꯤ ꯐꯥꯎꯕꯗ ꯅꯈꯣꯏꯅ ꯑꯩꯕꯨ ꯁꯥꯎꯔꯤ꯫ ꯅꯈꯣꯏꯅ ꯑꯩꯅ ꯁꯥꯔꯤꯕ ꯃꯤꯇꯝ ꯑꯗꯨꯁꯨ ꯊꯨꯒꯥꯏꯔꯦ, ꯑꯗꯨꯒ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯑꯩꯒꯤ ꯐꯠꯇꯕ ꯀꯌꯥꯕꯨ ꯃꯌꯥꯝꯗ ꯁꯟꯗꯣꯛꯇꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯊꯣꯔꯥꯅ ꯑꯩꯒꯤ ꯕꯕꯥꯅ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯂꯤꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯒꯤ ꯕꯕꯥ ꯔꯦꯒꯅꯔꯅ ꯃꯐꯝꯁꯤꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯝꯕꯗꯗꯤ ꯃꯐꯝꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯅꯤꯡ ꯇꯝꯍꯜꯂꯝꯃꯦ ꯍꯥꯏꯅ ꯇꯥꯏ꯫ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯅ ꯐꯣꯡꯗꯣꯛꯅꯤꯡꯕ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯧ ꯔꯦꯒꯅꯔꯗ ꯂꯣꯏꯅ ꯐꯣꯡꯗꯣꯛꯄ ꯌꯥꯏ ꯍꯥꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯔꯦꯒꯅꯔꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯤꯡꯕꯨ ꯑꯣꯟꯅꯕꯁꯨ ꯍꯣꯠꯅꯈꯤꯗꯦ꯫ ꯃꯍꯥꯛꯇꯤ ꯃꯤꯑꯣꯏꯕ ꯑꯃꯅꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯊꯣꯔꯥꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯑꯥꯏꯕꯔꯗ ꯂꯤꯔꯤ꯫ ꯑꯥꯏꯕꯔꯅ ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯄꯥꯝꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯐꯪꯂꯦ, ꯅꯪ ꯆꯠꯄ ꯌꯥꯔꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯊꯣꯔꯥꯁꯨ ꯑꯥꯏꯕꯔꯅ ꯏꯔꯥꯏ ꯂꯥꯏꯅ ꯊꯥꯗꯣꯔꯛꯄ ꯑꯁꯤꯗ ꯑꯉꯛꯄ ꯑꯃ ꯐꯥꯎꯖꯔꯤ꯫ ꯑꯥꯏꯕꯔꯅ ꯊꯣꯔꯥꯅ ꯆꯤꯟꯊꯔꯤꯕ ꯃꯄꯤꯁꯤ ꯇꯩꯊꯣꯛꯄꯤꯕ ꯁꯥꯗꯨꯅ ꯃꯃꯥꯏꯗ ꯑꯉꯥꯡꯕ ꯔꯪ ꯑꯃ ꯇꯩꯁꯜꯂꯛꯇꯨꯅ ꯊꯥꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯊꯣꯔꯥꯅ ꯑꯥꯏꯕꯔꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯂꯛꯄꯗ ꯑꯥꯏꯕꯔꯅ ꯃꯃꯥꯏꯗ ꯇꯩꯁꯜꯂꯛꯏꯕ ꯃꯆꯨ ꯑꯁꯤ ꯃꯥꯗꯤ ꯈꯪꯖꯗꯕꯅꯤꯅ ꯏꯆꯝ ꯆꯝꯅ ꯑꯗꯨꯃꯛ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯥꯏꯕꯔꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅꯗꯤ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯥꯏꯕꯔꯅ ꯅꯨꯄꯤꯁꯤꯕꯨ ꯃꯥꯛ ꯊꯝꯃꯛꯑꯕꯅꯤꯅ ꯃꯇꯨꯡ ꯁꯨꯝ ꯏꯟꯅꯔꯛꯇꯨꯅ ꯐꯥꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯊꯣꯔꯥꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯄꯥꯈꯠꯇꯨꯅ ꯁꯤꯇꯤꯁꯤꯗ ꯐꯥꯎꯗꯨꯅ ꯆꯦꯟꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛ ꯁꯨꯝ ꯊꯠꯆꯜꯂꯛꯄ ꯑꯁꯤꯗ ꯁꯤꯇꯤꯁꯤꯗꯒꯤ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯕꯤꯁꯛꯁꯦ ꯅꯤꯡꯊꯧ ꯑꯣꯂꯥꯐꯀ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯣꯂꯥꯐꯅ ꯕꯤꯁꯛꯇ ꯅꯪꯒꯤ ꯅꯅꯥꯎ ꯑꯥꯏꯕꯔꯅ ꯍꯥꯏꯔꯛꯏꯕ ꯏꯪꯂꯦꯟꯒꯤ ꯌꯣꯔꯛ ꯁꯤꯇꯤꯗ ꯂꯥꯟꯗꯥꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯑꯩꯅꯁꯨ ꯌꯥꯔꯦ꯫ ꯃꯃꯥꯡꯗ ꯑꯩꯅꯁꯨ ꯑꯥꯏꯕꯔꯒꯤ ꯑꯣꯏꯕ ꯊꯧꯅꯥ ꯐꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯥꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯅꯥꯎ ꯑꯥꯏꯕꯔꯁꯤ ꯑꯩ ꯃꯁꯛ ꯐꯖꯅ ꯈꯪꯗ꯭ꯔꯤ꯫ ꯃꯍꯥꯛꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯀꯔꯝꯕ ꯋꯥꯈꯜ ꯆꯦꯟꯕ ꯃꯤꯅꯣ ꯍꯥꯏꯗꯨꯅ ꯕꯤꯁꯛꯇ ꯍꯪꯒꯠꯂꯛꯂꯤ꯫ ꯕꯤꯁꯛꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯅꯥꯎ ꯑꯥꯏꯕꯔ ꯃꯤꯑꯣꯏꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯦ, ꯃꯍꯥꯛ ꯍꯤꯡꯆꯥꯕ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯅꯤꯡꯊꯧ ꯑꯣꯂꯥꯐꯁꯨ ꯕꯤꯁꯛꯀꯤ ꯋꯥꯐꯝꯁꯤꯗ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯕꯤꯁꯛꯀ ꯅꯨꯡꯁꯤꯅꯖꯕꯤ ꯊꯣꯔꯥ ꯑꯁꯤ ꯑꯥꯏꯕꯔꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯁꯨꯝ ꯇꯥꯟꯅꯔꯛꯂꯤ꯫ ꯃꯍꯥꯛꯁꯨ ꯃꯁꯥ ꯀꯟꯖꯅꯕꯅꯦ ꯍꯥꯏꯗꯨꯅ ꯎꯃꯪꯁꯤꯡꯁꯤ ꯐꯥꯎꯗꯨꯅ ꯆꯦꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯦꯜꯂꯛꯂꯤꯕ ꯂꯝꯕꯤꯁꯤꯗꯤ ꯑꯥꯏꯕꯔꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯃꯐꯝꯁꯤ ꯇꯥꯟꯅ ꯌꯧꯅꯕꯒꯤꯗꯃꯛ ꯇꯥꯟꯅꯔꯛꯄ ꯑꯣꯏꯔꯝꯂꯦ꯫ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯑꯥꯏꯕꯔꯕꯨ ꯌꯥꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯁꯨ ꯌꯥꯎꯗꯨꯅ ꯃꯁꯥꯗ ꯊꯥꯎ ꯍꯩꯖꯤꯟꯗꯨꯅ ꯍꯤꯡꯅ ꯃꯩ ꯊꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯑꯣꯂꯥꯐꯅ ꯕꯤꯁꯛꯇ ꯅꯪꯒꯤ ꯅꯅꯥꯎ ꯑꯥꯏꯕꯔꯅ ꯍꯤꯡꯆꯥꯕ ꯑꯃ ꯑꯣꯏꯔꯒ ꯑꯩꯅ ꯃꯥꯒ ꯄꯨꯟꯁꯟꯗꯨꯅ ꯌꯣꯔꯛ ꯁꯤꯇꯤꯗ ꯂꯥꯟꯗꯥꯕ ꯑꯁꯤ ꯅꯪꯅꯁꯨ ꯄꯥꯝꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯕꯤꯁꯛꯅ ꯃꯗꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯠꯇꯦ ꯍꯥꯏꯔꯛꯂꯤ꯫ ꯑꯣꯂꯥꯐꯅ ꯀꯔꯤ ꯍꯥꯏꯕ? ꯅꯪꯅꯗꯤ ꯄꯥꯝꯗꯦ ꯍꯥꯏꯕ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯉꯁꯤ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯒꯠꯂꯛꯂꯤ꯫ ꯁꯣꯝꯗꯅ ꯕꯤꯁꯛꯀꯤ ꯅꯨꯡꯁꯤꯅꯖꯕꯤ ꯊꯣꯔꯥ ꯑꯁꯤ ꯑꯥꯏꯕꯔꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗꯒꯤ ꯃꯄꯥꯕꯨ ꯀꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯄꯥꯁꯤꯅꯁꯨ ꯃꯆꯥꯅꯨꯄꯤꯁꯤ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯍꯥꯏꯖꯔꯤ꯫ ꯍꯧꯖꯤꯛ ꯊꯣꯔꯥꯒꯤ ꯃꯅꯥꯛꯇꯒꯤ ꯃꯄꯥꯁꯤ ꯆꯤꯡꯊꯣꯛꯈꯤꯗꯨꯅ ꯊꯥꯎ ꯍꯩꯖꯤꯟꯗꯨꯅ ꯃꯩ ꯊꯥꯕ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤꯕꯨ ꯃꯆꯥꯅꯨꯄꯤ ꯊꯣꯔꯥꯗꯁꯨ ꯑꯥꯏꯕꯔꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯃꯉꯥ ꯑꯁꯤ ꯄꯥꯏꯗꯨꯅ ꯅꯝꯗꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯕꯤꯁꯛꯇ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯕꯤꯁꯛꯅ ꯑꯣꯂꯥꯐꯇ ꯑꯩꯅ ꯁꯦꯡꯅ ꯄꯥꯝꯕꯗꯤ ꯑꯗꯣꯝꯒ ꯑꯩꯒ ꯄꯨꯟꯁꯟꯗꯨꯅ ꯀꯦꯇꯦꯀꯠ ꯁꯤꯇꯤꯗꯨꯗ ꯂꯥꯟꯗꯥꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯑꯥꯏꯕꯔꯕꯨ ꯂꯧꯊꯣꯛꯈꯤꯕ ꯄꯥꯝꯃꯤ ꯍꯥꯏꯔꯤ꯫ ꯑꯣꯂꯥꯐꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯑꯩꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ, ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯥꯏꯕꯔꯅ ꯍꯥꯏꯔꯤꯕꯗꯨ ꯑꯣꯏꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ
ꯕꯤꯁꯛꯁꯤ ꯑꯣꯂꯥꯐꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯐꯥꯖꯜꯂꯨ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯕꯤꯁꯛꯀ ꯅꯨꯡꯁꯤꯅꯖꯕꯤ ꯊꯣꯔꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯃꯄꯥꯅ ꯃꯩ ꯆꯥꯛꯄꯁꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯊꯣꯔꯥꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯃꯄꯥꯅ ꯋꯥꯅ ꯈꯥꯡꯂꯤꯕꯁꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯉꯣꯟꯗꯁꯨ ꯑꯥꯏꯚꯔꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯊꯥꯎ ꯀꯌꯥ ꯑꯃ ꯍꯩꯖꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯂꯩꯃꯥꯏꯁꯤꯗ ꯏꯟꯊꯗꯨꯅ ꯊꯣꯔꯥꯁꯨ ꯃꯁꯥꯗ ꯃꯩ ꯆꯨꯕ ꯍꯧꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯩꯁꯥꯁꯤ ꯈꯥꯡꯗꯨꯅ ꯎꯔꯥꯎ ꯊꯧꯔꯥꯎꯗꯨꯅ ꯂꯩꯕꯁꯤ ꯃꯃꯥ ꯑꯃꯗꯤ ꯃꯅꯥꯎꯄꯥꯁꯤꯡꯗꯁꯨ ꯌꯦꯡꯍꯜꯂꯤ꯫ ꯁꯣꯝꯗ ꯑꯥꯏꯚꯔꯁꯨ ꯃꯃꯥꯡꯗ ꯃꯩꯖꯥꯎ ꯍꯧꯗꯨꯅ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯀꯦꯇꯦꯒꯠ ꯁꯤꯇꯤ ꯑꯁꯤ ꯑꯥꯏꯚꯔꯅ ꯍꯦꯛ ꯄꯥꯜꯂꯛꯄꯗꯒꯤ ꯃꯤ ꯑꯃꯠꯇ ꯃꯅꯤꯡꯇꯝꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯤꯁꯤꯡ ꯑꯁꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯐ꯭ꯂꯣꯀꯤ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯐ꯭ꯂꯣꯀꯤꯅ ꯑꯌꯨꯠꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯗꯨꯅ ꯂꯩꯃꯥꯏꯁꯤꯗ ꯂꯩꯔꯣꯟ ꯆꯟꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯌꯨꯠꯀꯤ ꯃꯄꯥ ꯖꯦꯇꯜꯐ꯭ꯔꯥꯅꯣꯁꯁꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯐ꯭ꯂꯣꯀꯤꯅ ꯖꯦꯇꯜꯐ꯭ꯔꯥꯅꯣꯁ ꯎꯕꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯕꯦꯔꯆꯥꯟ ꯑꯁꯤ ꯊꯥꯡꯒꯠꯇꯨꯅ ꯈꯤꯇꯪ ꯁꯥꯎꯔꯞ ꯇꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯐ꯭ꯂꯣꯀꯤꯅ ꯖꯦꯇꯜꯗ ꯅꯪꯅ ꯅꯆꯥꯅꯨꯄꯤꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯑꯁꯤꯐꯥꯎ ꯌꯥꯎꯅꯤꯡꯗꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯤ꯫ ꯖꯦꯇꯜꯐ꯭ꯔꯥꯅꯣꯁꯅ ꯃꯍꯥꯛꯇꯤ ꯃꯄꯥ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐ꯭ꯂꯣꯀꯤ ꯅꯪꯕꯨ ꯑꯣꯏꯅ ꯅꯨꯡꯁꯤꯕꯅꯤ, ꯅꯪꯕꯨ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯈꯟꯖꯕꯅꯤ ꯍꯥꯏꯔꯤ꯫ ꯐ꯭ꯂꯣꯀꯤꯅ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯌꯨꯠꯁꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕꯗ ꯊꯥꯖꯗꯦ ꯍꯥꯏꯔꯛꯂꯤ꯫ ꯖꯦꯇꯜꯐ꯭ꯔꯥꯅꯣꯁꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯆꯨꯝꯕꯅꯤ ꯐ꯭ꯂꯣꯀꯤ, ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯀꯅꯥꯅ ꯈꯪꯒꯗꯣꯏꯅꯣ? ꯁꯪꯁꯥꯔꯁꯤꯗ ꯅꯨꯄꯤꯁꯨ ꯂꯥꯛ ꯂꯥꯛꯅꯤ ꯂꯩꯔꯤꯕ, ꯑꯗꯨꯒ ꯅꯨꯄꯥꯁꯨ ꯂꯥꯛ ꯂꯥꯛꯅꯤ, ꯀꯅꯥꯅ ꯀꯅꯥꯒ ꯃꯔꯤ ꯂꯩꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯄꯣꯠꯇꯦ꯫ ꯑꯌꯨꯠꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯣꯏꯔꯝꯗꯕ ꯌꯥꯏ ꯍꯥꯏꯔꯛꯂꯤ꯫ ꯐ꯭ꯂꯣꯀꯤꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯕꯦꯔꯆꯥꯟꯁꯤ ꯍꯥꯏꯒꯠꯇꯨꯅ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯌꯦꯡꯉꯛꯂꯤ꯫ ꯖꯦꯇꯜꯐ꯭ꯔꯥꯅꯣꯁꯅ ꯅꯪꯒꯤ ꯃꯑꯣꯡꯗꯨ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯥ? ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯅꯪꯒ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯕ ꯃꯤꯑꯣꯏꯅꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯍꯩꯅꯕꯤ ꯍꯣꯡꯗꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯃꯤꯑꯣꯏꯕꯅꯤ꯫ ꯑꯩꯕꯨ ꯍꯥꯠꯂꯨ ꯐ꯭ꯂꯣꯀꯤ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯐ꯭ꯂꯣꯀꯤꯅ ꯑꯩ ꯅꯪꯕꯨ ꯍꯥꯠꯂꯣꯏ ꯖꯦꯇꯜ, ꯑꯩꯅ ꯉꯁꯤꯁꯨ ꯃꯃꯥꯡꯒꯤ ꯐ꯭ꯂꯣꯀꯤꯗꯨ ꯑꯣꯏꯔꯝꯂꯒꯗꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯕꯦꯔꯆꯥꯟꯁꯤꯅ ꯅꯃꯥꯏꯗ ꯉꯁꯥꯏꯅ ꯊꯣꯝꯖꯤꯜꯂꯛꯂꯒꯗꯕꯅꯤ, ꯑꯗꯨꯒ ꯅꯪꯕꯨ ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯑꯩꯅ ꯐꯥꯖꯜꯂꯒ ꯅꯃꯥꯡꯃꯛꯇꯗ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯍꯤꯡꯅ ꯃꯩ ꯊꯥꯕꯁꯨ ꯉꯝꯃꯤ, ꯑꯗꯨꯒ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗ ꯅꯪꯒꯤ ꯁꯥꯗꯣꯡꯕꯨ ꯐꯛꯇꯨꯅ ꯄꯤꯖꯕꯁꯨ ꯉꯝꯃꯤ, ꯅꯃꯥꯡꯃꯛꯇꯗ ꯅꯆꯥꯅꯨꯄꯥꯗꯨꯁꯨ ꯃꯀꯛ ꯃꯀꯛ ꯀꯛꯊꯠꯇꯨꯅ ꯍꯥꯠꯄꯁꯨ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯁꯤꯡꯗꯨ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯒꯗꯕ ꯂꯩꯇ꯭ꯔꯦ꯫ ꯉꯁꯤꯗꯤ ꯑꯩ ꯏꯁꯥꯅ ꯍꯥꯟꯅꯒꯤ ꯐꯠꯇ꯭ꯔꯕ ꯍꯩꯅꯕꯤꯁꯤꯡꯗꯨ ꯂꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯉꯁꯤ ꯅꯪꯅ ꯎꯔꯤꯕꯁꯤ ꯏꯅꯧ ꯅꯧꯕ ꯐ꯭ꯂꯣꯀꯤ ꯑꯃꯅꯤ꯫ ꯍꯥꯟꯅꯒꯤ ꯇꯝꯊꯤꯕ ꯐ꯭ꯂꯣꯀꯤ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯁꯪꯁꯥꯔꯁꯤꯗ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯪ ꯑꯃꯗꯤ ꯏꯚꯤꯟ ꯅꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯑꯁꯤꯅ ꯅꯁꯥꯅ ꯅꯁꯥꯕꯨ ꯍꯣꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯒꯤ ꯃꯥꯡꯗ ꯂꯣꯏꯅ ꯎꯠꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯍꯣꯡꯕ ꯉꯝꯃꯤ꯫ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯨ ꯖꯦꯇꯜ, ꯑꯩ ꯉꯁꯤꯗꯤ ꯄꯨꯔꯥ ꯑꯣꯏꯅ ꯍꯣꯡꯂꯕꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯍꯦꯛ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯉꯁꯤ ꯅꯪꯅ ꯎꯔꯤꯕ ꯐ꯭ꯂꯣꯀꯤ ꯑꯁꯤꯒꯨꯝꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯒꯅꯤ, ꯑꯗꯨꯒ ꯃꯐꯝꯁꯤꯁꯨ ꯅꯪ ꯑꯣꯏꯖꯍꯧꯔꯣ꯫ ꯑꯩ ꯃꯐꯝꯁꯤꯗ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯂꯩꯕ ꯄꯥꯝꯗ꯭ꯔꯦ꯫ ꯑꯩ ꯏꯊꯟꯇ ꯌꯥꯝ ꯂꯥꯞꯅ ꯆꯠꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯐ꯭ꯂꯣꯀꯤꯁꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯕꯦꯔꯆꯥꯟ ꯑꯁꯤ ꯂꯪꯊꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯖꯦꯇꯜꯐ꯭ꯔꯥꯅꯣꯁꯁꯨ ꯐ꯭ꯂꯣꯀꯤꯒꯤ ꯉꯁꯤꯒꯤ ꯃꯑꯣꯡꯁꯤꯗ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯋꯦꯁꯦꯛꯁꯀꯤ ꯎꯃꯪ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯖꯨꯗꯤꯠꯁꯤ ꯃꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯅꯕ ꯍꯥꯏꯗꯨꯅ ꯃꯥꯏꯕꯤꯁꯤꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯈꯔ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏꯅꯤꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯥꯀꯟꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯁꯤ ꯖꯨꯗꯤꯠꯅ ꯇꯥꯔꯦ꯫ ꯃꯥꯏꯕꯤꯁꯤꯅꯗꯤ ꯖꯨꯗꯤꯠꯇ ꯅꯨꯄꯤꯁꯤ ꯎꯍꯟꯅꯤꯡꯗꯕꯗꯒꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯤ꯫ ꯖꯨꯗꯤꯠꯅꯁꯨ ꯅꯨꯄꯤꯁꯤꯕꯨ ꯃꯁꯛ ꯈꯪꯅꯤꯡꯕꯗꯒꯤ ꯇꯞ ꯇꯞꯅ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯛꯂꯒ ꯌꯦꯡꯂꯤ꯫ ꯃꯥꯏꯕꯤꯁꯤꯅ ꯖꯨꯗꯤꯠꯇ ꯅꯨꯄꯤꯁꯤ ꯑꯩꯅ ꯎꯃꯪ ꯑꯃꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯊꯦꯡꯅꯕꯅꯤ꯫ ꯃꯍꯥꯛꯁꯤ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯄꯨꯝꯅꯃꯛ ꯃꯥꯡꯂꯦ, ꯁꯦꯡꯅ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯩꯅ ꯃꯥꯕꯨ ꯂꯥꯌꯦꯡꯕꯤꯒꯦ ꯍꯥꯏꯗꯨꯅ ꯊꯝꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯨꯄꯤꯁꯤꯁꯨ ꯁꯥꯔꯪ ꯃꯅꯨꯡ ꯑꯁꯤꯗ ꯇꯥꯁꯟꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯖꯨꯗꯤꯠꯁꯨ ꯆꯤꯡꯅꯕꯗꯒꯤ ꯃꯨꯟꯅ ꯁꯨꯝ ꯌꯦꯡꯁꯜꯂꯨꯕꯗ ꯅꯨꯄꯤ ꯑꯁꯤ ꯂꯩꯒꯔꯊꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯖꯨꯗꯤꯠꯅꯁꯨ ꯂꯩꯒꯔꯊꯥꯗꯤ ꯃꯁꯛ ꯈꯪꯕꯅꯤꯅ ꯃꯥꯏꯕꯤꯁꯤꯗ ꯅꯨꯄꯤꯁꯤꯒꯤ ꯃꯃꯤꯡ ꯂꯩꯒꯔꯊꯥ ꯀꯧꯕꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯖꯨꯗꯤꯠꯅ ꯒ꯭ꯌꯥꯟ ꯆꯣꯏꯔꯕꯤ ꯂꯩꯒꯔꯊꯥꯕꯨ ꯋꯦꯁꯦꯛꯁꯀꯤ ꯀꯣꯅꯨꯡꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯩꯒꯔꯊꯥꯁꯨ ꯃꯆꯥꯅꯨꯄꯥ ꯕꯤꯌꯣꯟꯕꯨ ꯑꯃꯨꯛ ꯀꯧ, ꯑꯗꯨꯒ ꯔꯦꯒꯅꯔꯕꯨ ꯑꯃꯨꯛ ꯀꯧ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯂꯩꯒꯔꯊꯥꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯃꯃꯤꯠꯇꯁꯨ ꯎꯃꯪ ꯑꯃꯗ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ ꯁꯛꯇꯝ ꯑꯃꯈꯛꯁꯨ ꯎꯔꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯦꯒꯕꯥꯠꯅ ꯔꯦꯒꯅꯔꯅ ꯁꯤꯔꯝꯗꯥꯏꯗ ꯂꯩꯈꯤꯕ ꯐꯤꯕꯝ ꯑꯗꯨꯁꯨ ꯎꯔꯤ꯫ ꯃꯅꯥꯀꯣꯡꯗꯁꯨ ꯔꯦꯒꯅꯔꯒꯤ ꯈꯣꯟꯖꯦꯜ, ꯑꯦꯊꯦꯜꯁꯇꯦꯟꯒꯤ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯍꯦꯛꯃꯟꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯁꯨꯝ ꯆꯦꯜꯂꯛꯄꯗ ꯅꯣꯔꯊ꯭ꯔꯝꯕꯤꯌꯥꯒꯤ ꯂꯥꯟꯃꯤ ꯑꯃꯗꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯂꯥꯡꯗꯨꯅ ꯂꯩꯔꯝꯕꯁꯤ ꯎꯔꯤ꯫ ꯍꯧꯖꯤꯛ ꯂꯩꯒꯔꯊꯥꯅ ꯎꯔꯤꯕ ꯁꯤꯟꯁꯤꯅ ꯔꯦꯒꯅꯔꯅ ꯁꯤꯔꯝꯗꯥꯏꯗ ꯂꯩꯈꯤꯕ ꯁꯤꯟ ꯑꯗꯨꯅꯤ꯫ ꯃꯁꯤꯗꯁꯨ ꯔꯦꯒꯅꯔꯅ ꯁꯤꯔꯝꯗꯥꯏꯗ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡꯁꯤ ꯉꯁꯤꯗꯤ ꯂꯩꯒꯔꯊꯥꯒꯤ ꯃꯃꯥꯡꯗ ꯇꯁꯦꯡ ꯊꯣꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯍꯧꯖꯤꯛ ꯔꯦꯒꯅꯔꯅ ꯁꯥꯔꯪ ꯃꯅꯨꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯁꯤꯔꯝꯗꯥꯏꯗ ꯉꯥꯡꯂꯝꯕ ꯐꯖꯔꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯒ ꯂꯩꯒꯔꯊꯥꯅ ꯔꯦꯒꯅꯔꯕꯨ ꯍꯥꯠꯀꯗꯧꯔꯤꯕ ꯀꯣꯝ ꯑꯁꯤꯗ ꯂꯤꯟ ꯊꯥꯗꯕꯒꯤ ꯁꯤꯟ ꯑꯃꯈꯛꯁꯨ ꯎꯔꯤ꯫ ꯑꯗꯨꯒ ꯅꯣꯔꯊ꯭ꯔꯝꯕꯤꯌꯥꯒꯤ ꯅꯤꯡꯊꯧ
एलागी महुता लेगथा ओइना लेप्तुना रेगनरबु हालो हाबगी याथंग असि पीरी तौरिबा सिनसिंगसि लेगथा मसामकनासु अमु उजरी रेगनरना हायरमलिबा वाहिसिंगसि निंगथौ एकबातका लेगथागा पुन्ना अमुक लेमिनादुना येंगदुना लेरी प्रेजेंटगी सिनसिदना लेगथासि फमुंगसिदा जुदित होइना लाकनादुना रेगनर कदाइदा लैख्रे हायदुना कोइलाउ लाउदुना लेरी महाकी वाखंदना रेगनरना हापलंबा सारंग असिदा अमुक याउदुना लिनमरा असिदा तादुना लेरिबा मपुरोबा रेगनरबु अमुक येंगजादुना लेरी मसिदगी सिनसि मखोइनिना नहा ओइरिङाइगी सिन अमदा अमुक लाखरे मसिदा रेगनरना ममांगदा हाइखिबा अैगी मंगलांदा नंग खत्तनी लाकली मंगलांदुदा दंगना लाकलगा अइंगोंदा ई खरा पिथक्की हाइ लेगथाना नंगी मंगलिबा मंग अदुगी आथरना करिनो हाइदुना हंजरी रेगनरना मदुगी आथरदी नंगी थमोइबु अइंगोंदा पीख्रे हाइबनी हाइ मसिदगी सिनसि रेगनरबु लिनमरा सिदा तादुना लैबासि लेगथाना सारंग मनुंग सिदा याउदुना अमुक येंगदुना लेरी सिन्नसि अयेंगोय खोइदसु याम थमोइ सोकनिंगाय फजरबा सिन हाबदु ओइरी लेगथासु रेगनरगी असिबा चांगजिबु येंगजरगा मपुरोबा रेगनरबु नासोन पिक पिकना सोनजरगली मसिदगी सिनसि प्रेजेंट अमुक लाखरगा लेगथासि जुदितकी कोनुंगसिदा मपुरोबा रेगनरगी ममिंगसि सोलगा यान खरा तारकपगुमसु तौरी महा हौजिक हानगी वाखललोंदु लोय निंगसिंगदुना हानगी पुंसिदा अमुक हलक्रे लेगथाना माना यान तारकपदा लेरमलिबा फिबमसिदा इंगक ngakतुना मफमसि करम्बा जगानो हायदुना हंकलगली एल्फ्रेडकी नुपीसिना अदोमना हौजिक लैरिबसि वेसेक्सतनी हारगली लेगथाना मचिंदा वेसेक्स निंगथौ एकबात हायदुना सोलगली जुदितनसु होय नंगना हारिबदु अचुम्बनी लेगथा मफम असि निंगथौ एकबाकी मफमदुनी हाइरी मसिदगी सिनचे होंखिदुना उबा होयगी सिंदम लाखरे हौजिक तोरबीगा वेसेक्सकी लामी अमगना वेसेक्सता लांदाबा लाक्लिबा लामीसिंगदु येंगुरगा उबा होयगी मनाक्ता अमु हलगली तोरबीना मखोय निंगथौ अहुम पुंजनदुना तोरेनसिगी अछोंग वांगदा केम तौदुना लेहौरी मखोयना मतम अमदा हेता लान तौरकपसु याय हाइरी उबागा लेरमलिबा वेसेक्सकी लामी अमना अदु ओरबदे अखोयना हाना लान तौसनबा तौरसि अखोयना मफमसिदा मतम मांगहनदुना लैबगी दरकार अमदा ओइत्रे मतमसि सुम थेंगथखरबदी अखोय सोंग वांगमदा लै हाबसि मखोयना खंखरगनी हाइरी उबाना ngaikho madu yakiroi lana se khoina hana tawba yakiroi haiduna ubana thingli lanmisina adurabadi hojik adomna pamli si karino haiduna hangli ubana aikhoi chatlaga wari hana sarugadabani hairi lanmisina madugi maramna karino haiduna hangli ubana madugi maram haibabu wari hana sanauba haibasina lanmi kayagi mathwai kaya ama kanba ngamhaugadoribani lana si ju thoktanabagi thingba ngamhaugadoribani hairi lanmisina adomna makhoigi manakta chakhraga moiga muk punsan krabadi kamdauba hairagli ubana adurabadi phare nang aibu thajadraba natra nakhogi ningthau Alfredna aibu senapati oina hapakpani aigi yathang indaduna lana si tawba pamlabani na tawrur chalo hairagli masidagi lanmi sisu khumpham khangdana tumina laikre masidagi sense amu bisaki sendam lakre masida bisaksi ningthau Olafna phajanduna laknaraga thamli masida ningthau Olaf ki achanbu manai mi macha si laktuna bisakta अखोगी निंगथौ ओलाफना निंगथौ आइबरगा पुदुना इंग्लैंड चटपगी वाफम अदु नंगसु यारबरा हायदुना हंगली बिशकना आइदी वाफम अदु याब सुंगंग अमरोय हौजिमक मफम सिदा सीनबगीदी तयारीदा लैरे हायरगली बिशककी पाखुम मसि तारो मतुंग मी मचा सिसु बिशकपु पुल्लेबसि थादोकलमलगा निंगथौ ओलाफता हायरुनबगीदमक चटखरे मसिदगी सिनसि उबागी सिंदम लाखरे मसिदा तोरबीगा उबागा लानमी खरगसि वेसेक्सता लांदाबा लाक्लिबा कांगूसिंग असि उननबगीदमक लाक्ली उबा लाक्पा उबदा मफमसिदा लैरमलिबा लानमीसिंग असिनसु बेभारम उत्तुना मखोगी सिनसिंगसिदा मसा मसाना पाइरिबा खुलाइसिंगसिना थाजनदुना उबा हायदुना मिंखाइ असि छोलगली उबागा तोरबीगसु लाक्लिबा निंगथौ अहुमसि उननबगीदमक चंखरे मसिदगी सिनसि केदागत ओमदमुक लाक्ली मसिदा आइबरगी नुपी फेड्रिस असि महाकना नावपुरिबा अंगांग अदु पोकनबगीदमक अवाचै थेंग लाउदुना लैरि मपुरोबा आइबरसु नाकंदा फमदिसबु अमदि अंगांगसिबु असोय ngam यावगद्रा हायदुना नुंसा थीदुना लैरि हौजिक उचिना चिना आइबरगी मचा असिबुदि पोकले अंगांगसि उबदा माइबीसिंग असिदि अंगकपा मफाउनदुना लैख्रे मपा आइबरदसु अंगांगसि नुपानि हायदुना पावसि पीख्रे आइबरसु मबुकनिंगदा वाजरंबा पुनमक कोक्तुना मोमो नोक्तुना लैरि फेड्रिसना अंगांगसि मंगोंदा पिरु हायदुना हाइरि तसेंगबदी अंगांगसि फिबम चादना पोकपा हायबदु ओइरे अदुबु ममा फेड्रिसनदी आइगी इचासी लाइगी मचानी हायदुना नुसीना कोंदुना लैरि आइबरसु अंगांगसिदि सोइनाय हायबा खंगद्रिबनिना हराउता यामना अदुमक लैजरी
ꯐꯦꯗ꯭ꯔꯤꯁꯅ ꯑꯉꯥꯡ ꯑꯁꯤ ꯃꯄꯥꯗ ꯑꯃꯨꯛ ꯁꯤꯟꯅꯧ ꯍꯥꯏꯗꯨꯅ ꯃꯥꯏꯕꯤꯁꯤꯗ ꯄꯤꯔꯛꯄꯗꯒꯤ ꯃꯥꯏꯕꯤꯁꯤꯁꯨ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯑꯥꯏꯕꯔꯗ ꯄꯤꯔꯝꯂꯦ꯫ ꯃꯄꯥ ꯑꯥꯏꯕꯔꯅꯁꯨ ꯑꯉꯥꯡ ꯑꯁꯤꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯗꯨꯅ ꯅꯤꯡꯗꯥ ꯑꯁꯤ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯐꯤꯕꯝ ꯆꯥꯗꯅ ꯄꯣꯛꯄ ꯑꯉꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯂꯤ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯑꯣꯡꯁꯤ ꯎꯕꯗ ꯑꯥꯏꯕꯔꯁꯨ ꯍꯔꯥꯎꯕ ꯐꯥꯎꯔꯝꯕ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯑꯉꯥꯡꯁꯤꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯐꯦꯗ꯭ꯔꯤꯁꯅ ꯅꯥꯀꯟꯗꯒꯤ ꯑꯩꯅ ꯍꯥꯏꯈꯤꯗ꯭ꯔꯥ ꯑꯥꯏꯕꯔ, ꯏꯕꯥꯅꯤꯒꯤ ꯏꯆꯥꯁꯤ ꯂꯥꯏ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ, ꯂꯥꯏ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯅ ꯄꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯗꯨꯅꯤ ꯍꯥꯏꯔꯤ꯫ ꯑꯥꯏꯕꯔꯁꯨ ꯍꯔꯥꯎꯒꯗ꯭ꯔꯥ ꯍꯔꯥꯎꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯈꯟꯐꯝ ꯈꯪꯗꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯎꯕꯥꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯎꯕꯥꯁꯤ ꯋꯦꯁꯦꯛꯁꯇ ꯂꯥꯟꯗꯥꯕ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧ ꯑꯍꯨꯝꯁꯤ ꯎꯅꯅꯕꯒꯤꯗꯃꯛ ꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅꯁꯨ ꯎꯕꯥꯒꯤ ꯃꯤꯡꯈꯩ ꯁꯣꯟꯕ ꯑꯁꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ꯫ ꯍꯧꯖꯤꯛ ꯎꯕꯥꯒ ꯇꯣꯔꯕꯤꯒꯅ ꯃꯐꯝꯁꯤꯗ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯂꯥꯛꯂꯤꯕ ꯑꯋꯥꯡꯂꯝꯒꯤ ꯅꯤꯡꯊꯧ ꯑꯍꯨꯝꯁꯤꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯃꯅ ꯎꯕꯥꯗ ꯇꯔꯥꯝ ꯑꯣꯛꯇꯨꯅ ꯑꯩꯒꯤ ꯏꯃꯤꯡꯅ ꯅꯤꯡꯊꯧ ꯍꯦꯃꯤꯟ ꯀꯧꯏ, ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏ ꯊꯪꯕ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧꯁꯤꯅ ꯑꯦꯒꯦꯟꯇꯤꯌꯔ ꯀꯧꯕꯅꯤ, ꯑꯗꯨꯒ ꯌꯦꯠꯇ ꯂꯩꯔꯤꯕꯁꯤꯅ ꯅꯤꯡꯊꯧ ꯐ꯭ꯔꯣꯗꯣꯅꯤ꯫ ꯑꯩꯈꯣꯏꯅꯗꯤ ꯁꯨꯈꯟ ꯈꯜꯂꯨꯗꯕꯅꯤ ꯌꯦꯛꯅꯕꯒꯤ ꯂꯝꯗ ꯂꯥꯟꯗꯥꯕ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯒ ꯏꯍꯥꯟ ꯍꯥꯟꯅ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅꯁꯨ ꯁꯨꯈꯟ ꯈꯜꯂꯨꯗꯕꯅꯤ ꯍꯥꯏꯔꯤ ꯎꯕꯥꯅ꯫ ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯌꯦꯛꯅꯕ ꯅꯠꯇꯦ, ꯐꯝꯃꯤꯟꯅꯗꯨꯅ ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯁꯤ, ꯃꯗꯨꯗ ꯑꯩ ꯂꯣꯏꯅ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯎꯕꯥꯒ ꯅꯤꯡꯊꯧ ꯍꯦꯃꯟꯒꯁꯤ ꯃꯈꯨꯠ ꯁꯣꯛꯅꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯋꯦꯁꯦꯛꯁꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯂꯦꯒꯔꯊꯥ ꯌꯥꯎꯅ ꯑꯦꯜꯐ꯭ꯔꯦꯗꯅ ꯆꯥꯛꯂꯦꯟ ꯑꯃ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯅ ꯂꯦꯒꯔꯊꯥꯗ ꯎꯕꯥꯒ ꯇꯣꯔꯕꯤꯒꯗꯤ ꯂꯥꯟꯐꯝ ꯑꯃꯒꯤꯗꯃꯛ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯦꯒꯔꯊꯥꯅ ꯑꯩꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯔꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯕꯤꯌꯣꯟꯅ ꯑꯥꯏꯕꯔꯒ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯆꯠꯈ꯭ꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ ꯑꯆꯨꯝꯕ ꯄꯥꯎꯅꯤ, ꯉꯁꯤꯒꯤ ꯁꯪꯁꯥꯔꯁꯤꯗ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯕꯁꯨ ꯃꯇꯝꯒꯤ ꯈꯣꯡꯆꯠꯇꯤ ꯑꯗꯨꯃꯛ ꯆꯠꯊꯗꯨꯅ ꯂꯩꯈ꯭ꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯂꯦꯒꯔꯊꯥꯅ ꯉꯁꯤꯗꯤ ꯂꯣꯏꯅ ꯍꯣꯡꯈ꯭ꯔꯦ, ꯑꯩꯒꯤ ꯉꯁꯤꯒꯤ ꯐꯤꯕꯝꯁꯤ ꯃꯨꯟꯅ ꯌꯦꯡꯉꯨ, ꯑꯩ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒꯤ ꯂꯦꯒꯔꯊꯥꯗꯨ ꯑꯣꯏꯗ꯭ꯔꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯏꯁꯥꯕꯨ ꯉꯥꯛꯊꯣꯛꯆꯅꯕ ꯁꯤꯟ ꯑꯃꯠꯇ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯇ꯭ꯔꯦ, ꯑꯍꯥꯡꯕ ꯄꯨꯟꯁꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯂꯦꯒꯔꯊꯥꯁꯤ ꯃꯊꯃꯣꯏ ꯁꯣꯟꯊꯅ ꯋꯥꯔꯤ ꯑꯁꯤ ꯂꯤꯔꯤ꯫ ꯖꯨꯗꯤꯠꯅ ꯂꯦꯒꯔꯊꯥꯒꯤ ꯊꯃꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯅꯤꯡꯕꯒꯤ ꯑꯁꯥ ꯂꯩꯅꯕꯒꯤꯗꯃꯛ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯎꯕꯥ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯃꯅ ꯎꯕꯥꯗ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯒꯤ ꯅꯤꯡꯊꯧꯅ ꯅꯪꯕꯨ ꯃꯈꯣꯏꯒꯤ ꯁꯔꯗꯥꯔ ꯑꯣꯏꯅ ꯍꯥꯞꯄꯦ ꯍꯥꯏꯕ, ꯃꯁꯤꯁꯨ ꯑꯉꯛꯄ ꯄꯥꯎ ꯑꯃꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯎꯕꯥꯅ ꯃꯗꯨ ꯑꯉꯛꯄ ꯅꯠꯇꯦ, ꯑꯁꯦꯡꯕ ꯊꯣꯛꯂꯤꯕꯅꯤ, ꯈꯨꯗꯤꯡꯃꯛ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯌꯥꯅꯕ ꯑꯃ ꯄꯣꯔꯛꯈꯤꯕꯗꯒꯤ ꯑꯣꯏꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯤꯡꯊꯧ ꯑꯃꯅ ꯑꯃꯨꯛ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯅꯤ, ꯃꯈꯣꯏꯒ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯅꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯇꯣꯔꯕꯤꯅ ꯑꯩꯈꯣꯏꯅ ꯑꯐꯕ ꯄꯥꯟꯗꯝ ꯑꯃ ꯎꯕ ꯉꯝꯂꯕꯗꯤ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯣꯏꯁꯤꯟꯅꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ, ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯅꯨꯄꯤ ꯑꯌꯥꯝꯕꯅꯗꯤ ꯂꯣꯏꯅ ꯈꯪꯅꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯡꯗꯤ ꯍꯥꯟꯅ ꯍꯦꯛꯇ ꯂꯥꯟ ꯇꯧꯕ ꯑꯁꯤ ꯄꯥꯝꯃꯤ, ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯂꯕ ꯃꯇꯨꯡ ꯃꯥꯡꯕ ꯌꯥꯕ ꯃꯥꯡꯂꯕ ꯃꯇꯨꯡ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯂꯕꯗꯤ ꯐꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯛꯄ ꯉꯥꯛꯇꯅꯤ꯫ ꯇꯣꯔꯕꯤꯅ ꯃꯒꯨꯟ ꯂꯩꯔꯕ ꯋꯥꯁꯤ ꯉꯥꯡꯉꯛꯄꯁꯤꯗ ꯅꯤꯡꯊꯧ ꯑꯃꯅ ꯑꯃꯨꯛ ꯎꯕꯥꯗ ꯅꯨꯄꯤꯁꯤꯗꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯎꯕꯥꯅ ꯃꯍꯥꯛꯁꯨ ꯑꯩꯈꯣꯏꯒꯨꯝꯕ ꯑꯊꯧꯕ ꯋꯥꯔꯤꯌꯔ ꯑꯃꯅꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯑꯣꯏꯔꯤꯕꯅꯤ, ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯃꯥꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯀꯠꯂꯛꯂꯤ꯫ ꯅꯤꯡꯊꯧ ꯑꯃꯅ ꯑꯃꯨꯛ ꯎꯕꯥꯗ ꯑꯩꯈꯣꯏꯅ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤꯁꯤ ꯁꯥꯅꯔꯒ ꯀꯔꯤ ꯐꯪꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯎꯕꯥꯅ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯅ ꯑꯩꯈꯣꯏꯗ ꯏꯁ ꯑꯦꯡꯒ꯭ꯂꯤꯌꯥ ꯀꯧꯕ ꯆꯥꯎꯔꯕ ꯃꯐꯝ ꯑꯃ ꯄꯤꯔꯤ, ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯕ ꯌꯥꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯅꯤꯡꯊꯧ ꯑꯃꯅ ꯑꯃꯨꯛ ꯅꯪꯅ ꯂꯝ ꯑꯗꯨ ꯐꯪꯂꯒ ꯑꯩꯈꯣꯏꯒꯗꯤ ꯀꯔꯤ ꯃꯔꯤ ꯂꯩꯅꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯎꯕꯥꯅ ꯑꯩꯅꯁꯨ ꯂꯝ ꯑꯁꯤꯒꯤ ꯁꯔꯨꯛ ꯈꯔ ꯅꯈꯣꯏꯗ ꯄꯤꯕ ꯉꯝꯕꯒꯤ ꯍꯛ ꯑꯗꯨ ꯂꯩ, ꯃꯐꯝꯗꯨꯗ ꯅꯈꯣꯏ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯕ ꯌꯥꯒꯅꯤ, ꯂꯥꯟꯁꯤ ꯑꯃꯠꯇ ꯊꯣꯛꯇꯕꯤꯗ ꯃꯤꯑꯣꯏ ꯑꯃꯠꯇꯒꯤ ꯃꯊꯋꯥꯏꯁꯨ ꯃꯥꯡꯗꯅ ꯂꯝꯁꯤꯗ ꯅꯈꯣꯏꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯒ ꯈꯨꯗꯤꯡꯃꯛ ꯐꯪꯕ ꯌꯥꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯎꯕꯥꯒꯤ ꯋꯥꯐꯝꯁꯤꯗ ꯅꯤꯡꯊꯧ ꯑꯍꯨꯝꯁꯤꯁꯨ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯋꯦꯁꯦꯛꯁꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯖꯨꯗꯤꯠꯅ ꯃꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯂꯥꯏ ꯈꯔ ꯌꯦꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯃꯧ ꯑꯦꯜꯁ꯭ꯋꯦꯠꯅ ꯖꯨꯗꯤꯠꯇ ꯂꯥꯏꯁꯤꯡ ꯑꯁꯤꯗ ꯁꯪꯂꯤꯕ ꯀꯂꯔ ꯑꯁꯤ ꯁꯨꯡꯂꯤꯕ ꯅꯨꯡ ꯑꯁꯤ ꯀꯥꯏꯗ ꯐꯪꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯖꯨꯗꯤꯠꯅ ꯅꯨꯡ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯄꯤꯁ ꯂꯨꯖꯥꯂꯤ ꯀꯧꯏ, ꯃꯐꯝꯁꯤꯗꯒꯤ ꯌꯥꯝ ꯂꯥꯞꯅ ꯆꯠꯂꯒ ꯐꯪꯕꯅꯤ, ꯃꯁꯤꯒꯤ ꯊꯣꯛꯄ ꯃꯆꯨꯁꯤꯡꯁꯤ ꯃꯌꯥꯝꯗꯒꯤ ꯀꯥ ꯍꯦꯟꯅ ꯂꯪꯏ, ꯐꯖꯩ, ꯅꯣꯡꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖꯅ ꯅꯨꯃꯤꯠꯀꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯉꯥꯟꯕ ꯉꯝꯂꯣꯏ, ꯅꯨꯃꯤꯠꯀꯤ ꯃꯇꯦꯡꯗꯒꯤ ꯃꯍꯥꯛꯅ ꯃꯀꯥ ꯂꯥꯝꯅ ꯉꯥꯟꯖꯕ ꯉꯝꯕꯅꯤ, ꯑꯁꯤꯒꯨꯝꯅ ꯑꯩꯁꯨ ꯏꯆꯥꯁꯤꯡꯒꯤ ꯃꯄꯥꯟꯗꯒꯤ ꯉꯥꯟꯖꯕꯅꯤ, ꯂꯦꯒꯔꯊꯥꯒꯤ ꯃꯆꯥꯗꯤ ꯑꯃꯈꯛꯇꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯤ ꯑꯅꯤꯅꯤ, ꯑꯗꯨꯕꯨ ꯑꯃꯗꯤ ꯑꯩꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ, ꯃꯊꯪꯗꯅ ꯁꯤꯕꯒꯤ ꯇꯔꯟ ꯑꯁꯤ ꯑꯩꯒꯤ ꯑꯃꯨꯛ ꯇꯥꯔꯦ, ꯑꯩ ꯁꯪꯁꯥꯔꯁꯤꯗ ꯀꯨꯏꯅ ꯍꯤꯡꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯩꯒꯤ ꯏꯁꯥꯗ ꯑꯅꯥꯕ ꯑꯃ ꯂꯩꯖꯔꯤ, ꯃꯁꯤꯒꯤ ꯂꯥꯏꯅꯥꯁꯤ ꯅꯨꯄꯤ ꯑꯌꯥꯝꯕꯅ ꯅꯥꯗꯨꯅ ꯁꯤꯟꯅꯈ꯭ꯔꯦ, ꯑꯩꯁꯨ ꯁꯪꯁꯥꯔꯁꯤꯗ ꯀꯨꯏꯅ ꯍꯤꯡꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯔꯤ꯫
Judith ki wafam si tabada lega thana mu aduna takpati nangsu aigumna nasabu ngakthokjanaba sinna du leitre haiba natra asengmani masidagi aina ngakthoknaba upay amata leite hantakti ngakthokke haina su khanba leitre hairagli mamau nupi alsweti manem Judith asi kuina hingaroi hairakpa asida nakanda leithoktuna kapchaduna leiri lega thana changchalakuna Judith ibani mak hojikti chapmana ba haiba punchi du oire adubu icha singi kumaidi ibani punna yengadaba yang wali nangsu aigumna thawna lairebi warrior amani aisu lanpham kaya ama lanthoktuna lakle nangsu lanpham kaya ama thengnaduna lakli hojikchu makhatana nang ai punna icha singi kumai singsi yengkitabani haiduna Judith ki mamai sita laga thana rang khara sangjan bikre masiregi sinchi uba hogi sindamu lakre masida ubana haiki wafam du khana nabagi da ningthau ohumchi nakanda leithoktuna wa tanaduna leiri somdana ubaga torbigana somdana ubana torbida makhoi hunga ibani khataga lanthengnarabadi awaba khitang mayoknagadaba mali hairi torbina adu phana oiduna su lanthengnagadaba leiragadi sirabasu changlabasu thawna phana lanthengnaramgadabani hairi ubana nangna ngasi phongdoiba wasi nupi imtana haikiba aina takhidri hairi torbina aidi atai nupi singumba natte aidi nanga punna siminagadaba leirabasu hara harauna siminagani hairagli masiregi ningthau ohumji wa khanaba loiduna uba hogi manakta changchalagli ningthau amana ubada aikhoi ani madi nangna haribdu yare uba adubu ningthau Frodo di Christian singa lanthengnaba si pamlaba male hairagli uba su kitang saurapna ningthau Frodo nangna aibu ikaiba pirabani nangna lan tawba si pamlabanina ibani khakta mafam si maktada kanana ngamge habadu yengnaragani haikre Frodo na su ubana haibasi ayaba piduna Frodo ga ubaga si makhoi ni khaktagi oiba lanpham ama thengnaragani haiduna yanakre masidagi sinchi mu hongkiduna Floki gi sindamu lakre Floki si Jetal Thanos hoibu thanamlaga yam lapna mathanda lakli mahakna hojik makhogi isorbu kaide legi haiduna machinda sonjaduna koithi thiri somta su bisakse ningthau Olafna Ivarda landabagi wafam adu yare haiduna haikre wafam si tabada bisaksu harauna leijari Ketega lomdana Ivar si mathanda umang amada laklaga nauna pokliba macha si pamduna leiri Ivarna macha sida aina nangbu matam kuinadagi ngaiduna lakpani nang laklaga khudimak afaba oiragani haina khallubani aigi yumda ishwar ama poklagani haiduna asa tawjaki adubu ngasidi aigi asadu asa oina adumak laikre nangdi ichamchamba angang amani maramdi nangna aibu amuk hanna angang oiringagi punsidu ningsinghalli nangna aida sunatana mayamda aigi phibam asibu ningsingduna lahellagani aina madu amu hana tawhalaroi chanupa nangna ngasi oiriba phibam sida aina su asuk sangba punsije hingduna laklabani asuk waba punsi sibu mapa ama oina nangonda aina muk karamna pigadoribano ai nangbu inakta thamba pamdre nasagi lambi nasana thijero haiduna Ivarna macha sibu mamita mapi taduna mamangda mapa regnerna mangonda tawkhibagum sa makon amada thangjanduna thamamli angang sisu yam kana kaptun lehori Ivar su kapna mathamoi si kanchanduna mafam sidagi chatkre masidagi sinche amuk Floki gi sindamu lakre hojik mahakna sumsum lakpada mai gi chingjao magi makhongda surung ama leramasi ure masi ubda Flokina masa mathanta aina khangi jaga asi norok ki thong habadu soidan oiramgani aigi sorsu masida leramgani haiduna Floki si surung asida changsan khinabagidamak surungi mapana sida leptun laikre sinna siga loinana episode se matang swaida loichale masigi makha matang amuk pudun lakjage ngasigidi mayambo amuk hana kaina na paya thang nijari